Ngasi ayuk pung taret makai muk taba matamda Vishnupur district ka tainaba Kangpopi district ki vungte chiru khungi mathakta leiba Tingkhai Khullen Da Akanba Maongda Khulai matik chana paiba kuki militant singa village volunteer singa khut thoknakhre thaudok aduda khun ngaktuna leiba Meitei ani sokibaga loinena militant singi marakta su asok aban nanglamba yai hari kuki militant singa volunteer singa khut thoknare tabaga mafam aduda Assam Rifles sangsilakpa matamda Keinou gi mathakta leiba Yainem Chingkhonggi lambida nupi sing poduna lakpa driver ani amadi khunngak tuna leiba micham ama yauna Assam Rifles na faduna puki tungda driver ani thadoroklaba matung amana Assam Rifles na poduna chatkre tabaga maike adongi yamlaba nupi singna bungte churugi singkhongda Assam Rifles ki gari sing thatuna thamki amadi fakiba micham adu condition yaudana thadorokadabani haina masing yamlaba nupi singna ngaiduna leiki kaina thangda Assam Rifles ki commandant pung ahum tarakpa matamda VJYM ki ex-president Varis Sharma ka lunina KLASA Keinou gi lampakta nupi sing amadi imung manungi mioi sing da sinaram ki bani thaudok adugi matangda Varis Sharma na haiki faruba mioi sing ase lalhoba sunate leibak ngak naba chongthok sarakpa michamni Jingak se nabale je mini to mo se lalo ko sunate kemta nate atangwadi sunate kemate ana madugi ko torga sa masim tangdi kan to mi ko piu hai tara salaga ai chacharure adu duga phana kuina ko se wari se lekhai ta bangam je duga se sam to bo kitang koi gi tamki dorang in net to kumba to re to last da hainari se moi mi phajan ba khar lai male adu hado lo noi mi se sabe mai to na ingon da suwe ma to li abidi adum ba to laga ngang si ai ga da hapsal laga ai chaminari ba ai gi state ki ai ngona pb ba ai gi sport team sina suna dang ya koi mari manga katani ayam mati moina loina koi gi maning mamang chapaga thingko le aduga koi state ki na yaw sna da yaw koi manga khat ngang si tha da taru koi taru khat ni koi lai ja Thaudok aduga mari lenena Keinou Gram Panchayat ki Pradhan Ngangom Sobanana Marik Chumba Wafam Thamlakle Keinou Gram Panchayat ki manungsida ki lalhoba singsa ladara koda ngaksari ba isa amabu akoi imang maktadagi driver ani ga isa nupasi ga pubi hi baneba ada driver ani se ngang siga phaba kansida khoina haeba akoi thadu o hai kanse mai hai ima minute 15 minutes katang ngai biu thaduk sage na haire adu khoi se phare adu diam shanti wen khoi 15 minutes se ngai 15 minutes se hek loira kan da khoina minute ranga sure noi thadu hai kan da ima thadu oge na haire adu ga last ta moi se leisan gra kan da mokhut ba sa khara sign tong ne khoi su sing nei ba mokhut ba sa khara sign tong nei kai doi no na khoi se lupi sing je khoi inau sing se khoi chen la ga yeng kan sida angang driver ani se thadara ma kan sida angang ibungo sina pura kan gypsy sida ta jing sida ba thau khoi se tana ba ne ba khoi su thura ga bok tu ba yaure ba almai tor tana chakhi ba sida gi di khoi na sela ko matam da Keinou ayok maningi wainem singhong sida moi gi gari achau ba ani se khama leram ba ne ba dai di khoi na moi se loi koi chale ba khoi angang se piu na traga di noi gari se chatpa yarwe na khoi na mo khoi se o thajala khoi ni myam se ne hipchala ko chela ga tham ba ne ba mai mathang khoi nu pi sing se lam dagi ba bo yok chan bi re ba nusi ba dagi isa se khoi nusi ba gi kai gi no hai di khoi gi lam kan jana bo na ja ba isa bo moi na phara ga pu gi ba hai ba se khoi du sam pen se da imang mak ta dagi pu gi ba se